Council of Higher Secondary Education Manipur na lauba chahi asigi Higher Secondary Examination da position laurakraba lenga ki school singi topper amadi chada humfutara gi mathakta mark fangduna mai paglakraba mahiroi singda Chief Minister Yumnam Khemcha sel gi mana yauba incentive award sing yanthokrai Education na kunai asigi Yanglen Saruni maramasina miyamna protest over matamda kunai da akai ba pigadaba ban blockade na chingba tawbigano lenga ka wari sanaduna waroshin purakna ba hana honaminasi haina Chief Minister na pauzalakrai Department of Education S na sinduna Imphal S ki konung mamangda leiba MSF DS ki auditorium da pangthokiba thoromaduda Chief Minister na makha taraduna lenga ki school sing fagat hannabagi pandamda kumjali singani tara mapanda hogdokiba school fagat hansi mission ki matengna lenga ki school kaya da mahiroi enroll tawbagi chang hengatpa ngamlei Manipur ki crisis manungda su oza singna education sector asi serious oina loduna manglom da puraga chatpi bagi damak Chief Minister na oza singbu su thagat pafongdoki thoramadu da towan ba district tagi lenga ki apunba mahiroi humfu manga da manapi duna pukning thawatki Hariba mahiroi humfu manga asigi manungda arts science amasung commerce stream da position lawrakiba mahiroi taramari amadi district level da cha da humfutara dagi tadana mai paglakiba mahiroi yankhai mathoini Thoramasi Churachandpur Ukhrul Jirbam na chingba district singdasu online gi khuthang da saruk yaduna mari lenaba DC singna award sing yenthoki panba yawadi lenga ki school singi mairoi singna class 10 amasung 12 ki examination da position lawrakpa amadi cha da humfutara gi mathakta fangduna mai paklapa singda manapi bagi thoramasi lising ani tara ni pandagi hawdokibani award asida first position holder da lupa lakh manga second position holder da lupa lakh mari Third position holder da lupa lakh ahum amasung fourth position dagi makha taba position holder singdana lupa lakh ama yauna certificate amasung memento yauri Country mayam sanari India ki sanari mayam sali only Manipuri Ningol amakaktana gold medal pangi India ki. Likewise, I'm very much proud of TG Higher Secondary School. 17 award given the 11 position holder yaubuse. Manipuri women empowerment is tang na su yare. Education is society ki human society ki backbone. Oiri bani, oibedori bani. Tuan ba section dagi. Stakeholder dagi karigumba ningba thungdaba leiragasu laga sarkar ga phajana wari sanabiu ban blockade tawusina horiba nahasingi education da amna ningan nabagi sapu pibasi pihengumsi harakanda ai puno po thagachari